mayambo ahanba maktada kanglele pungori channel gi maikadagi bisau khairapam na taram nokchari ngasisu asyang mathok ki wari ma mayam gi maphamda khudol tamchara gi haidona podunu lakchari wari asi lithok sarpam matamda soikiba langkiba kaya yarobusu mayam nungsibiduna ngakpi haiduna hajari aduga amana channel asibu mapung phanba matamda saruk ya bibo oina adomadomna like amadi subscribe share to biram haiduna hajari subscribe to matamda adomadomna bell icon do on to biramu mathangi wari thaklapa matamda adomadomgi phone da phangnabagi damakta adudi wari se hongna patawjaragi matamado sahi kharagi mamangi wari ni matam aduda aikogi khongnang makhong asi asoki matik yamna tamnaba mafam ama haibado oirami maramdi aikogi laikai khongnang makhong asi asoki matik yamna accident thokanba mafam ama oiduna lakli hoji pudi khongnang asi kakhrabani karisu hena thodukna tawrakhidre matam aduda khongnang makhong asi asoki matik yamna accident thoktuna mi asi asoki matik yamna sirami maram asina khoisi accident bu hek thoklabadi mafam aduda lalaga kana amata satnaramde maram asina khoisi accident bu thoklabadi namidangi matamda thabai khang asi ngantana loislaga mapani panasi amata thoknaramde matamduda ise private bank ta thabak ama thokjari college loislaba matungda isu thabai khang asi ama thiba ngaibo oina private ki bank asida isu matam khara gidamakta thabak asi ama thibo oina adum tawrami paisa su khara thoknabani haiduna matam aduda ise numi tarakan matamda adum hajalai nongmadi aina office alamdai matam aduda imana ngonda asum naiki ibungo nangbu office apasi khara-kharadi ngan halakpa yadra nangna thengna hanjalakpa asi imadi mi paiba suki matik yamna phawi aduna yaragadi matamse khara nganna numi tadringai matamda hanjalakpa yadabra khongnang makhong asisu thainangai gi matamdagi hongna adum hainabani masigi mafam asi aisu nomadi thengnaba yaukrabani hapta muki sangdi isa nungai tabida adum laiki aduna nangsu nomana traga nomadi thengnara oi hainangai leipoti aduna yaringkhaidi nganna adum hanjalau asi haraklapa matungda aina imada asum namu haiki ima halakpagi wabudi aina hena nganna halakningi aduda yadaba khara leibana aisu thengna hanjalaklibani collection satlingai atai tesu loina tawringai matamda matamasi hokiba khangaudi ningtham thagi matamna ko isille matamasi sakiba khangaudabanina thabakna mayam ama matamna khajiktang aduna isi numi taba hektama oire yumda phananganna lakning labasu lakpa ngamdre ima aigi wapampum na maksing asi imana taraba matungda imana mo asum nahiraki hoini nangi thabak tusu tawdaba yadraba thabak ngaktani adabu matam sinaga phatabaga aidi yariba makai kitang thuna halaningi imagi wapampum na maksing asi taraba matungda aina mo asum na khummi hoima ai manager da amuktang di hainaraga yengi karigumba mahakni yadragadi ai supai leiti adabu haidana amuktang di yenglagi asi hainaraba matungda imagai gasi namidangi damakta sa insang thongnabagi damakta semba saba pumnamak losinkhri babasu thabai inkhang satpanina babasu nami tarakan matamda hekta hanjalai adabu babadi handamara asidi thaba asi kaya kan semba mak natrabanina nami tajungaida marak tasu hanjalapa adumak yawi pupudi yumda masi adumak lengdana laiba maramna yumda lehoribasi imaga pupuga mabani khaktani babaga egadi thabak adum chali adabu nungti khudingi thabak chaliba si ai khaktani nomajing numitka aduga suti numika asi khaktana tana atai matamdi thabak loina chali adabu babadi thabasi sataba numit yawbanina marak tasu yumda dumak lehawi asumna isi thabasi adumak chatpanina nomadi aina manager da aigi thabak matamasi kitang tinsilaga numit taramdagi matamda yumda halage haiduna aina haiduna yenglami maduda manager na thaba asi ayamba matamda mayam ama painting da leibanina staff sinaga yamdabaga thabaksi sindoknaba matamda konade maramasina ayamba matamda matamasi ayamba matamda nangkhakta nati sida thabak tawminariba staffum namaksing asi thengna loina hanjanba ngaktani aduna matam khara khaktadi warasuwana amuktangdi ngaisi mathang olakpa sahidadi staff se kitang hapsin ge haiduna aina wakhalda khalli aduna staff se khara hapjalaklabadi nangna nganna haningliba matam adasu adum phanglani matamdu phawbadi nangsu amuktangdi warasuwana ngaiba tare ko
ꯑꯁꯤ ꯍꯥꯏꯔꯛꯂꯕ ꯃꯇꯨꯡꯗ ꯑꯩꯁꯨ ꯋꯥ ꯃꯆꯦꯠ ꯑꯃꯠꯇ ꯉꯥꯡꯗꯦ꯫ ꯃꯦꯅꯦꯖꯔꯒꯤ ꯋꯥꯐꯝ ꯄꯨꯝꯅꯃꯛꯁꯤꯡ ꯑꯗꯨ ꯇꯥꯔꯕ ꯃꯇꯨꯡꯗ ꯑꯩꯁꯨ ꯍꯣꯏ ꯁꯥꯔ ꯍꯥꯏꯔꯝꯂꯕ ꯃꯇꯨꯡ ꯃꯍꯥꯛꯀꯤ ꯀꯥꯗꯒꯤ ꯑꯩꯁꯨ ꯑꯩꯒꯤ ꯀꯥ ꯇꯝꯅ ꯂꯥꯛꯈꯤ꯫ ꯑꯁꯨꯝꯅ ꯅꯨꯃꯤꯠꯁꯤꯃꯗꯤ ꯑꯩꯁꯨ ꯃꯦꯅꯦꯖꯔꯗ ꯍꯥꯏꯅꯕ ꯌꯥꯗ꯭ꯔꯕꯅꯤꯅ ꯑꯩꯁꯨ ꯅꯨꯃꯤꯠꯁꯤꯃꯗꯤ ꯊꯕꯛ ꯑꯗꯨ ꯃꯈꯥ ꯇꯥꯅ ꯆꯠꯊꯔꯝꯃꯤ꯫ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯅꯨꯃꯤꯠꯁꯤꯃꯗꯤ ꯑꯩꯁꯨ ꯅꯨꯃꯤꯠ ꯇꯥꯔꯒ ꯌꯨꯝꯗ ꯍꯜꯂꯛꯂꯤ꯫ ꯉꯁꯥꯏ ꯃꯦꯅꯦꯖꯔꯗ ꯍꯥꯏꯅꯔꯨꯕ ꯄꯨꯝꯅꯃꯛꯁꯤꯡ ꯑꯗꯨ ꯏꯃꯥꯗ ꯂꯣꯏꯅ ꯇꯝꯃꯤ꯫ ꯃꯗꯨꯗ ꯏꯃꯥꯅ ꯐꯔꯦ ꯁꯤ ꯏꯕꯨꯡꯉꯣ ꯃꯇꯝ ꯈꯔꯗꯣ ꯑꯗꯨꯝ ꯉꯥꯏꯔꯣ, ꯑꯗꯨꯒ ꯅꯈꯣꯏꯒꯤ ꯃꯦꯅꯦꯖꯔꯗꯣ ꯃꯗꯨꯅꯁꯨ ꯅꯪꯅ ꯍꯥꯏꯔꯤꯕ ꯃꯇꯝ ꯑꯗꯨꯗ ꯃꯍꯥꯛꯁꯨ ꯑꯗꯨꯝ ꯊꯥꯖꯔꯛꯁꯅꯤꯗ꯫ ꯑꯁꯤ ꯍꯥꯏꯔꯛꯂꯕ ꯃꯇꯨꯡꯗ ꯑꯩꯁꯨ ꯅꯨꯃꯤꯗꯥꯡꯒꯤ ꯏꯁꯥꯁꯤ ꯋꯥꯔꯨꯕꯒ ꯀꯔꯤꯒ ꯐꯃꯨꯡꯗ ꯉꯥꯏꯍꯥꯛꯇꯪꯗꯤ ꯄꯣꯊꯥꯔꯝꯃꯤ꯫ ꯑꯗꯨꯒ ꯏꯃꯥꯅꯁꯨ ꯅꯨꯃꯤꯗꯥꯡꯒꯤ ꯆꯥꯛ ꯏꯁꯤꯡ ꯊꯣꯡꯕ ꯂꯣꯏꯁꯤꯜꯂꯕ ꯃꯇꯨꯡꯗ ꯆꯥꯛ ꯆꯥꯅꯕꯒꯤꯗꯃꯛꯇ ꯀꯧꯁꯤꯜꯂꯛꯂꯤ꯫ ꯑꯗꯨꯝꯅ ꯆꯥꯛ ꯏꯁꯤꯡ ꯆꯥꯅꯕ ꯑꯁꯤ ꯑꯩꯈꯣꯏꯁꯨ ꯇꯧꯔꯤꯉꯩ ꯃꯇꯝ ꯑꯁꯤꯗ ꯕꯕꯥꯅ ꯋꯥꯐꯝ ꯑꯃ ꯍꯧꯗꯣꯛꯂꯛꯈꯤ꯫ ꯀꯔꯤꯅꯣ ꯈꯪꯗꯦ, ꯍꯟꯗꯛ ꯃꯔꯛꯁꯤ ꯑꯩꯅ ꯅꯣꯡꯉꯥꯜꯂꯝꯗꯥꯏ ꯃꯤꯀꯞ ꯊꯣꯛꯄ ꯃꯇꯝꯗ ꯈꯣꯡꯅꯥꯡ ꯊꯪꯕ ꯑꯁꯨꯝ ꯊꯪꯕ ꯁꯔꯨꯛ ꯑꯁꯤ ꯇꯥꯕꯗ ꯌꯥꯝꯅ ꯍꯩꯅꯗꯕ ꯃꯈꯣꯜ ꯑꯃ ꯌꯥꯝꯅ ꯇꯥꯏ꯫ ꯀꯔꯤꯕꯨ ꯊꯣꯛꯂꯒꯕ ꯍꯟꯗꯛ ꯑꯁꯤ ꯀꯔꯤꯅꯣꯝ ꯏꯇꯧ ꯇꯧꯏꯀꯣ? ꯑꯁꯨꯝꯅ ꯍꯥꯏꯔꯛꯄ ꯃꯇꯝ ꯑꯁꯤꯗ ꯄꯨꯄꯨꯅꯁꯨ ꯑꯃꯨꯛ ꯈꯨꯝꯃꯤ, ꯏꯆꯥꯁꯥ ꯅꯈꯣꯏ ꯈꯛꯇ ꯅꯠꯇꯦꯗ, ꯑꯩꯁꯨ ꯍꯟꯗꯛ ꯅꯣꯡꯉꯥꯜꯂꯝꯗꯥꯏꯒꯤ ꯊꯧꯗꯣꯛ ꯑꯁꯤ ꯀꯔꯤꯅꯣ ꯌꯥꯝꯅ ꯊꯦꯡꯅꯩꯅꯤ꯫ ꯈꯣꯡꯅꯥꯡ ꯊꯪꯕ ꯁꯔꯨꯛ ꯑꯗꯣꯝꯗ ꯀꯔꯤꯅꯣ ꯅꯨꯄꯤ ꯑꯃꯅ ꯌꯥꯝꯅ ꯅꯤꯡꯉꯝꯗꯅ ꯀꯞꯄꯒꯤ ꯈꯣꯟꯖꯦꯜ ꯑꯃ ꯑꯗꯨꯝ ꯇꯥꯏ꯫ ꯅꯣꯡꯉꯥꯜꯂꯝꯗꯥꯏꯒꯤ ꯃꯇꯝ ꯑꯁꯤ ꯃꯃꯥꯡ ꯊꯛꯇꯒꯤꯁꯨ ꯍꯧꯅ ꯃꯁꯤꯒꯤ ꯈꯣꯡꯅꯥꯡ ꯑꯁꯤ ꯑꯗꯨꯝ ꯍꯥꯏꯅꯔꯛꯄꯅꯤ꯫ ꯃꯐꯝ ꯑꯁꯤꯗ ꯃꯤꯁꯤ ꯃꯤꯅꯥ ꯊꯣꯛꯀꯗꯧꯔꯕ ꯀꯔꯤꯒꯨꯝꯕ ꯁꯈꯤꯅꯥ ꯈꯔꯗꯤ ꯉꯜꯂꯤꯉꯩꯒꯤ ꯃꯇꯝꯗꯒꯤ ꯍꯧꯅ ꯑꯗꯨꯝ ꯄꯤꯕꯅꯤ꯫ ꯏꯁꯣ ꯏꯕꯨꯡꯉꯣ ꯅꯪꯁꯨꯅꯦ, ꯊꯕꯛ ꯆꯠꯄ ꯃꯇꯝꯗ ꯆꯦꯛꯁꯤꯟ ꯁꯥꯖꯤꯟꯅ ꯆꯠꯂꯨꯀꯣ꯫ ꯍꯟꯗꯛ ꯃꯔꯛꯇꯤ ꯂꯩꯀꯥꯏ ꯑꯁꯤ ꯀꯔꯤꯅꯣꯝ ꯏꯇꯧ ꯇꯧꯒꯗꯧꯔꯤ꯫ ꯑꯁꯤ ꯍꯥꯏꯔꯛꯂꯕ ꯃꯇꯨꯡꯗ ꯑꯩꯁꯨ ꯋꯥꯈꯜꯗ ꯅꯤꯡꯁꯤꯡ ꯃꯥꯡꯖꯤꯡꯅꯅ ꯆꯥꯛ ꯑꯁꯤ ꯆꯥꯔꯝꯃꯤ꯫ ꯃꯗꯨꯗ ꯏꯃꯥꯅ, ꯍꯦꯔꯥ ꯏꯆꯥꯁꯤꯗꯤ ꯀꯔꯤꯁꯨ ꯊꯣꯏꯗꯣꯛꯅ ꯇꯧꯔꯣꯏꯗ, ꯆꯥꯐꯝ ꯊꯣꯛꯄ ꯑꯗꯨꯝ ꯇꯨꯃꯤꯟꯅ ꯆꯥꯔꯣ, ꯅꯪꯅ ꯆꯠꯂꯤꯕ ꯊꯕꯛꯁꯤꯡ ꯑꯗꯣ ꯐꯖꯅꯗ ꯆꯦꯛꯁꯤꯟ ꯁꯥꯖꯤꯟꯅ ꯆꯠꯂꯨ, ꯃꯗꯨꯗ ꯀꯔꯤꯁꯨ ꯊꯣꯏꯗꯣꯛꯅ ꯇꯧꯔꯣꯏ꯫ ꯑꯁꯤ ꯍꯥꯏꯔꯛꯂꯕ ꯃꯇꯨꯡꯗ ꯑꯩꯁꯨ ꯆꯥꯛ ꯑꯁꯤ ꯀꯤꯠ ꯆꯥꯔꯝꯃꯤ꯫ ꯑꯗꯨꯒ ꯆꯥꯛ ꯆꯥꯕ ꯇꯣꯛꯂꯕ ꯃꯇꯨꯡꯗ ꯑꯩꯁꯨ ꯑꯩꯒꯤ ꯐꯃꯨꯡꯗ ꯇꯨꯝꯕ ꯆꯪꯂꯝꯃꯤ꯫ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯑꯩꯒ ꯈꯪꯅꯖꯕ ꯅꯨꯄꯤ ꯑꯗꯨꯒ ꯐꯣꯟꯗ ꯋꯥꯔꯤ ꯈꯔ ꯁꯥꯟꯅꯔꯝꯃꯤ꯫ ꯑꯗꯨꯝꯅ ꯑꯩꯁꯨ ꯐꯣꯟꯗ ꯋꯥꯔꯤ ꯑꯁꯤ ꯁꯥꯟꯅꯅ ꯃꯇꯝ ꯑꯁꯤ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯌꯥꯝꯅ ꯍꯧꯖꯤꯟꯈ꯭ꯔꯦ꯫ ꯑꯩꯅ ꯄꯨꯡ ꯑꯁꯤ ꯌꯦꯡꯂꯨꯕ ꯃꯇꯝꯗ ꯄꯨꯡ 1 ꯇꯥꯒꯗꯕꯒꯤ ꯃꯇꯝꯁꯤ ꯈꯖꯤꯛꯇ ꯉꯥꯏꯔꯝꯃꯤ꯫ ꯃꯇꯝ ꯑꯗꯨꯗ ꯑꯩꯒ ꯋꯥꯔꯤ ꯁꯥꯟꯅꯔꯤꯕ ꯑꯩꯒ ꯈꯪꯅꯖꯔꯤꯕ ꯅꯨꯄꯤ ꯑꯗꯨꯒ ꯋꯥꯔꯤ ꯑꯁꯤ ꯑꯁꯨꯝ ꯁꯥꯟꯅꯔꯛꯄꯅ ꯑꯩꯅꯁꯨ ꯐꯣꯟ ꯑꯁꯤ ꯊꯝꯂꯒꯦ, ꯍꯌꯦꯡꯁꯨ ꯊꯕꯛ ꯃꯌꯥꯝ ꯑꯃ ꯂꯩꯕ ꯃꯔꯝꯅ ꯑꯩꯁꯤ ꯉꯟꯇꯥꯅ ꯇꯨꯝꯅꯕ ꯇꯧꯔꯒꯦ ꯈꯜꯂꯨꯕꯅꯤ꯫ ꯑꯗꯨꯕꯨ ꯋꯥꯔꯤ ꯑꯁꯤ ꯃꯈꯥ ꯇꯥꯅ ꯁꯥꯡꯊꯅ ꯁꯥꯟꯅꯈꯤꯕ ꯃꯔꯝꯅ ꯄꯨꯡ ꯑꯁꯤ ꯌꯧ ꯂꯩꯔꯝꯃꯤ꯫ ꯑꯗꯨꯅ ꯐꯣꯟ ꯑꯁꯤ ꯊꯝꯅꯔꯁꯤ꯫ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯃꯍꯥꯛꯁꯨ ꯍꯣꯏ ꯍꯥꯏꯔꯛꯇꯨꯅ ꯐꯣꯟ ꯑꯁꯤ ꯊꯝꯅꯈ꯭ꯔꯦ꯫ ꯑꯩꯁꯨ ꯇꯨꯝꯊꯅꯕꯅꯤ ꯍꯥꯏꯗꯨꯅ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯌꯥꯝꯅ ꯋꯥꯅ ꯇꯧꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯇꯨꯝꯕꯒꯤ ꯃꯇꯝ ꯑꯁꯤ ꯍꯦꯟꯗꯣꯛꯈꯤꯕ ꯃꯔꯝꯅ ꯑꯩꯁꯤ ꯇꯨꯝꯊꯕꯗꯤ ꯄꯥꯛ ꯍꯦꯛꯇ ꯌꯥꯔꯝꯗꯦ꯫ ꯑꯁꯨꯝꯅ ꯑꯩꯁꯤ ꯇꯨꯝꯊꯕ ꯌꯥꯗ ꯄꯨꯡ ꯑꯁꯤ 1:30 ꯇꯥꯔꯛꯀꯗꯧꯔꯦ꯫ ꯃꯇꯧ ꯀꯔꯝꯅ ꯑꯩꯁꯤ ꯇꯨꯝꯊꯒꯗꯣꯏꯅꯣ ꯈꯟꯕꯗ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯌꯥꯝꯅ ꯋꯥꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯑꯩꯁꯨ ꯇꯨꯝꯊꯕ ꯑꯁꯤ ꯌꯥꯝꯅ ꯀꯟꯅ ꯊꯤꯡꯂꯤꯉꯩ ꯃꯇꯝ ꯑꯁꯤꯗ ꯈꯣꯡꯅꯥꯡ ꯊꯪꯕ ꯁꯔꯨꯛ ꯑꯗꯣꯝꯗ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯌꯥꯝꯅ ꯀꯟꯅ ꯍꯧꯕ ꯈꯣꯡꯅꯥꯡ ꯃꯁꯥ ꯑꯃ ꯇꯦꯛꯂꯒ ꯇꯥꯕꯒꯤ ꯃꯈꯣꯜ ꯑꯃ ꯇꯥꯕ ꯍꯧꯔꯛꯂꯝꯃꯤ꯫ ꯃꯇꯝ ꯑꯗꯨꯗ ꯑꯩꯗꯤ ꯑꯩꯒꯤ ꯋꯥꯈꯜꯗ ꯑꯁꯨꯝꯅ ꯈꯜꯂꯛꯂꯝꯃꯤ, ꯀꯔꯤ ꯃꯈꯣꯜꯅꯣ ꯍꯧꯖꯤꯛꯀꯤꯗꯨꯕꯣ? ꯈꯣꯡꯅꯥꯡ ꯇꯦꯛꯄꯒꯤ ꯃꯈꯣꯜ ꯍꯧꯖꯤꯛꯀꯤꯗꯨꯕꯣ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯌꯥꯝꯅ ꯍꯧꯈ꯭ꯔꯦꯗ꯫ ꯑꯁꯤ ꯈꯟꯅ ꯑꯩꯁꯤ ꯂꯩꯔꯝꯃꯤ ꯇꯨꯃꯤꯟꯅ꯫ ꯑꯁꯤ ꯈꯟꯅ ꯂꯩꯔꯤꯉꯩ ꯃꯇꯝ ꯑꯁꯤꯗ ꯀꯗꯣꯝ ꯊꯪꯕ ꯁꯔꯨꯛꯇꯒꯤꯅꯣ ꯈꯪꯗꯦ, ꯅꯨꯄꯤ ꯑꯃꯅ ꯌꯥꯝꯅ ꯀꯞꯄꯒꯤ ꯃꯈꯣꯜ ꯑꯃ ꯇꯥꯕ ꯑꯃꯨꯛ ꯍꯧꯔꯛꯂꯝꯃꯤ꯫ ꯃꯇꯝ ꯑꯗꯨꯗ ꯉꯁꯥꯏ ꯄꯨꯄꯨꯅ ꯍꯥꯏꯈ꯭ꯔꯤꯕ ꯊꯧꯗꯣꯛ ꯄꯨꯝꯅꯃꯛꯁꯤꯡ ꯑꯗꯨ ꯑꯩ ꯏꯁꯥꯅ ꯅꯤꯡꯁꯤꯡꯕ ꯍꯧꯔꯛꯂꯦ꯫ ꯃꯇꯝ ꯑꯗꯨꯗ ꯑꯩꯅ ꯑꯁꯨꯝꯅ ꯈꯜꯂꯤ, ꯀꯅꯥꯒꯨꯝꯕ ꯈꯔꯗꯤ ꯃꯤꯁꯤ ꯃꯤꯅꯥꯗꯤ ꯊꯣꯛꯀꯗꯕ ꯃꯥꯜꯂꯤ꯫ ꯑꯩꯁꯨ ꯊꯕꯛ ꯏꯪꯈꯥꯡ ꯆꯠꯄ ꯃꯇꯝꯗ ꯈꯤꯇꯪꯗꯤ ꯆꯦꯛꯁꯤꯟ ꯁꯥꯖꯤꯟꯅ ꯆꯠꯇꯕ ꯌꯥꯔꯔꯣꯏ꯫ ꯃꯁꯤ ꯈꯟꯗꯨꯅ ꯑꯩꯁꯨ ꯃꯈꯥ ꯇꯥꯅ ꯇꯨꯝꯊꯅꯕꯒꯤꯗꯃꯛꯇ ꯇꯨꯝꯕ ꯊꯦꯝꯂꯝꯃꯤ꯫ ꯑꯗꯨꯝꯅ ꯇꯨꯝꯕ ꯍꯦꯛ ꯊꯦꯝꯈꯤꯕ ꯃꯔꯝꯅ ꯑꯩꯁꯨ ꯑꯗꯨꯝ ꯇꯨꯝꯊꯖꯈ꯭ꯔꯦ꯫ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯅꯣꯡꯉꯥꯜꯂꯛꯄꯗ ꯌꯨꯝꯊꯪꯅꯕꯗ ꯂꯩꯕ ꯏꯟꯗꯣꯝꯆꯥ ꯍꯣꯏꯁꯨ ꯉꯔꯥꯡ ꯑꯍꯤꯡꯒꯤ ꯃꯈꯣꯜ ꯑꯗꯨ ꯇꯥꯕ꯭ꯔꯥ ꯍꯥꯏꯗꯨꯅ ꯍꯪꯂꯛꯂꯝꯃꯤ꯫ ꯃꯇꯝ ꯑꯗꯨꯗ ꯏꯃꯥ ꯍꯣꯏꯗꯤ ꯇꯨꯝꯊꯈꯤꯕ ꯃꯇꯝ ꯑꯣꯏꯕꯅꯤꯅ ꯃꯈꯣꯏꯗꯤ ꯑꯃꯠꯇ ꯇꯥꯍꯧꯗ꯭ꯔꯕ ꯃꯥꯜꯂꯤ꯫ ꯑꯩꯗꯤ ꯉꯔꯥꯡꯒꯤ ꯇꯥꯍꯧꯕꯁꯤꯡ ꯑꯗꯨ ꯏꯟꯗꯣꯝꯆꯥꯗ ꯑꯩꯁꯨ ꯂꯣꯏꯅ ꯇꯥꯍꯧꯏ ꯍꯥꯏꯗꯨꯅ ꯑꯩꯁꯨ ꯏꯟꯗꯣꯝꯆꯥꯗ ꯍꯥꯏꯈꯤ꯫ ꯃꯗꯨꯒꯤ ꯃꯇꯨꯡꯗ ꯏꯟꯗꯣꯝꯆꯥ ꯍꯣꯏꯅꯁꯨ ꯂꯩꯀꯥꯏ ꯑꯁꯤ ꯍꯟꯗꯛ ꯃꯔꯛꯇꯤ ꯀꯔꯤꯒꯨꯝꯕ ꯈꯔꯗꯤ ꯑꯗꯨꯝ ꯊꯣꯛꯀꯗꯕ ꯃꯥꯜꯂꯦ ꯍꯥꯏꯗꯨꯅ ꯑꯁꯨꯝꯅ ꯑꯩꯁꯨ ꯑꯣꯐꯤꯁ ꯆꯠꯀꯗꯕ ꯃꯇꯝ ꯑꯗꯨ ꯌꯧꯔꯛꯂꯦ꯫ ꯑꯣꯐꯤꯁ ꯆꯠꯀꯗꯕ ꯃꯇꯝ ꯑꯗꯨꯗ ꯑꯩꯁꯨ ꯉꯔꯥꯡ ꯊꯣꯛꯈ꯭ꯔꯤꯕ ꯇꯥꯈ꯭ꯔꯤꯕ ꯊꯧꯗꯣꯛ ꯃꯌꯥꯝꯁꯤꯡ ꯑꯗꯨ ꯈꯣꯡꯅꯥꯡ ꯑꯗꯨ ꯃꯇꯧ ꯀꯔꯝꯅ ꯇꯧꯔꯤꯕꯅꯣ ꯍꯥꯏꯕꯗꯨ ꯑꯃꯨꯛꯇꯪꯗꯤ ꯌꯦꯡꯒꯦ ꯈꯟꯗꯨꯅ ꯑꯩꯁꯨ ꯃꯇꯝ ꯑꯗꯨ ꯑꯩꯁꯨ ꯑꯣꯐꯤꯁ ꯑꯁꯤ ꯈꯤꯇꯪꯗꯤ ꯊꯨꯅ ꯌꯥꯡꯅ ꯆꯠꯅꯕꯒꯤꯗꯃꯛꯇ ꯏꯃꯥꯗ ꯍꯥꯏꯔꯝꯃꯤ꯫ ꯃꯗꯨꯗ ꯏꯃꯥꯅꯁꯨ ꯆꯥꯛꯁꯤ ꯈꯤꯇꯪ ꯉꯟꯅ ꯊꯣꯡꯒꯠꯇꯨꯅ ꯑꯩꯅ ꯑꯣꯐꯤꯁ ꯆꯠꯄꯗ ꯅꯪꯅꯕꯒꯤꯗꯃꯛꯇ ꯆꯥꯛ ꯑꯁꯤ ꯈꯤꯇꯪ ꯌꯥꯡꯅ ꯊꯣꯡꯂꯝꯃꯤ꯫
Masigi matungda isu sagasi kiki saraba matungda isu office kitang thuna yang satlami adabu khongnang gi jaga do hek jaropa matamda ngarang aina takriba makhol pumnamak sing aduga onthokpa matawa amada yamna tayonana khongnang asi masi amata lengdana mapok amata kaidaba makai khongnang asi ningaidana horaga leirami matawa duda ide ngarang takriba thoda pumnamak sing aduga loina isasi punga hekta ngaklami matawa duda isi khongnang aduda haipeti munna yenglaba matungda isi office tamna laki masigi matungda office yongnabagidamagta sumtring chatlami aisu masigi matungda isu office ki thaba pumnamak sing asi loina loislaba matungda yumda halaklami aina yumda halakpa matamda saurakpa pung 6 makhai khara helaklei adumna yumda halakpa matam asida aikhoi lekai khongnang makhong asi yausilaklei adumna khongnang makhong asida yausilakpa matam asida mi kharasu marang langduna leiba thingnarakli adumna mi kharasu langba thingnaba matam asida isu khongnang makhong asida gari adu khamlaba matung changsilaga yinglui aina adumna changsilaga yingloba matamda thangnaba laikai dagi nupa ani kha accident thoi haiduna yamna phibam sokna leirami nupa amadi mafam adamaktada laikhidraba male nupa amadi yamna phibam sokna hospital tamna pukhatkre haiduna laikai gi mioisingnasu hainarakli asi bhaksang adusu pukhanabagidamagta semba saba pumnamak losinare adumna tawriba matau kaya sing asida idi sada tu sumkhiba ma phawi ngarang tawrakliba matau kaya sing aduga ngasi tawrakliba sing asika sapsanare khanduna isu wakhalda phumbangnaba amagaloinana yumda halaklami asumna namidangi matam asida aini imada ngasai tholiba thawda pumnamak sing ado matau karamna thokribano haiduna halaklami madada imana as khangdreda isu thaba ingkhang asi aisu losilaga lairingi matam asida khongnang makhong asida gari accident thokpa yaure haiduna laikai miyam sanglaga koisin semba horaklami aisu ngahtangdi sangsilaga yingloba matamda tongliba nupa adudi phibam yamna soktuna mafam adumakta laikidre adabu thawriba nupa adudi kitang hingbagi mami uba mali laikai miyam sanglaga hospital tamna pukhakhrabani adabu asiba nupa adudi hospital gi mi laktragadi mafam adumakta masi lengdana thamo haiduna adum thamna hobani tawriba matau kaya sing adu daidi hanna phawa yengdana tumin adum lakli matau sing adu amati yengba ngamde nupa masa sing adu su angang aktani aduna gari thoba matamda asuki matik yamna kanna thobo erambasu yai thangna balai kai dagi ni su hajeli as khangdreda asuki matik yamna nungaiti moigi khanbada basigi matungda misi mina thoklabani na isu office halakpasi kitang dikhauk sarani haiduna ai wakhalda khanba horaklami masigi matungda isu office halakpasi kitang thuna yangna halakna bagidamakta ai sani sasi sinjarami adabu hektama yadaba matam haibadu oirakadare masigi matung nongalakpa matamda isu office atpasi tanna satlami office yauraba matungda su thabak tawbasi asuki matik yamna tanna aisu tawrami masigi matungda isu namit asi kitang thuna yangna hannabagidamagta thaba pumnamak singsu kitang thuna tawbani adabu thaba asi hekta yamkhiba maramna aisu matam asi hekta makonade aduna hanagi matamda hekta halakpa haibadu tarami masigi matungda isu namit asi tanna asuki matik yamna tanna halaklami ningtham thagi matamna ko ibaga license asuki matik yamna mamna tarami adumna license mamna gari asia sum tapna aisu tanna thaurakpa maramna aikhoi gi lekai gi khongnang hoba jaga asi yaurakadori hanadi gari khara kumba jaga da thaurakpa matamdadi kitang di isasi kibadi pharambani adabu aikhoi gi lekai block lambi asi thaujilapa matamdadi ai isasi mihul chongba horakle asumna tanna aisi gari si tapna thobanina kitang yangna thoge khalabasu license mayam asina gari si tapna thawalabani aisu asumna tanna tapna thorapa matam asida khongnang leipa jaga asi yaurakle khongnang asi aidi nahangkedi isana kaya kanna munna yenglutaba maramna aisi kaya hena thoidoknadi kibadi phawrudabani adabu ngasi haiba numisi madi ngarang su misi minadi thokrabanina khongnang asi yengba matamda asuki matik yamna kiba haibado oirami dausina su yadaba haikadra khongnang mapa asi sapsana yorokpa matamda aina thoramliba gari masa asi sapsana mathanta saplepkhre tawrakliba matau kaya sing asida aigi wakhalda asumna khalami as gari si suba mathongdi onthongna sakidrehi mafam sinatragadi iyamak yadraba sala as kamai tawni asidi aikhoi gi yumsu kitang di wali yogadaba
Asi khalaga aisu gari makha si kumtharaga mafam asida pantharaga gari asi kitang yiglabadi kitang khudong chara roi khalaktuna aisu ilaga yengge haiduna aisu gari asi illaga satpa horaklami adumna gari asi hek inba horakpa matamda khongnang thangba sarukta mit asi khangyeng yengningba amadi phauраklami matam aduda isi khongnang thangba domda mit asa haipeti pairaga yengthuklori adumni yengloba matam asida khongnanggi marumdagi kanagumba ama musinmuna mamiti langtriklangbam makai cheptharaga yengbagi matawgum ama aina uraklami mataw aduda idi sasi sapsap lawai asi yungkhre adabu khongnang marumdagi yenglakliba mitam aduda isu asuki matik yamna munna yenglami aisu lambida sataba makai adabu tawrakliba mataw kaya sing aduda mitam adudi masi amata lengkidi aisu masi amata lengdi adumna tawringai matam asida kadom thangba sarukdagino khangdi ai isasi nungsit amana asuki matik yamna kanna phujalaklami ayingba nungsit amana aisu nungsit aduna phurakpa matamda gyana si kharati tarakle adamna gyan tarakpa matam aduda ngasai aina ukriba khongnang marumgi mami adudi amata lairamdre adamna lairamdaba kaya sing aduda isu gari asi makhatana illaga satlagya haiduna makhatana illami adamna inba horakpa matamda gari asi su asuki matik yamna lumlumi gari asi aina inna kedawba yauraba sano khanduna isu maningdi yengthuklori adabu maningdi yengthukluba matamda kanasu laiba uramdi adabu aigi wakaldadi singnabana pik thankre asumna gari ado isu makhatana inna sappa horaklami adumna gari ado makhatana inba horakpa matamda aigi tungthangba saruk asida kanagumba amana sor chauna holaga tamna inarakpagi matagum taba horaklami mataw aduda idi sasi karino matawkhre ngasai khe kiraga leibaga asuki matik yamna kiba horaklami laikai asisu misi mina thokibanina numidangi matamda mi amata satna khidrabani ai khaktani office halakpa matam oibanina sataba yadaba maramna isu saliba asi aina adumna tawringi matam aduda tung thangbada leiba kanano khangdaba sor sauna honbadu aisu sasi karino matawna haifeti tapna laithulaga yingluba matamda aisu imana pokpadagi ukidaba wangthrang wangba musinmuba ama marai haha khathopa makai ai tamna munna yinglaga lairami matawadu uba matamda idi isasi yamna kana lauraga gyan manglaga takre aina gyan tarakpa matamdadi aigi phamungda ima hoinasu aise phajana maiba ama tawraga phajana laikatnarami asumna ima hoina pawk tamba matamda aise halakmande haiduna babaga imaga nasu haipeti thuklaga yingluba matamda khongnang makhong asida aigi karimasu manaba ama turaga leibudu uraklami matawaduda babana su mafam aduda haipe sangsilaga yingluba matamda ai oduna leirambaduda imada aina haiduna puraklaga yumda karino tawba yaba tawraba matung maiba ama koraga yenghanbani madogi matungda aisi isasi kitangde pharaklabani ngasigi matungda hafta amuki sangde aisi suti lauthoklaga yumdagi mapan thoklamde isasi su khongnang makhongda thokriba thokdo pumna maksing ado loina ningsingluba matamda hoji maksu isasi karino madi adum tawribani adabu matamgi matung inna khongnang pambi asi lambi pakthoklapagi matung inna khongnang pambi asi phuktatkre adabu khongnang pambi asi phuktaklamdagi matam aduda laikai asisu asuki matik yamna kanna tamnakhi laikai asida nupi kapagi makhol asi matam pumnamakta khongnang asi yanthalamdagi matam aduda asuki matik yamna kanna takhibani adabu hojikti hairiba pumnamaksing asi karisu thoidona tawkhidre aisu hana tawramba private ki bank adu tawdre hojikti isana isabu thaba pijaraga asuki matik yamna nungaiba punsi mare lamada business tawraga nungaini hingjare wari asi matang asda losinjare karigumba wari asi nungaibiba taragadi like amadi subscribe share to biramo haiduna jari aduga amana adomadamgi isada thokpa asengba wari sing lebiragadi aikhoina pitok chariba whatsapp number asida thabiraknabani singjari ngasigidi kanabagi yathangni jari mathangi warida amuk thengnarasi ima leibakna yaifare